Manipur amasung Manipuri Muslim Kanglub ki yamna chawthokchaningai oiba mikup amada Yairipok tagi supnatagi chahi kunumdoi khaktamak ngairiba Lieutenant MD Zakariyyah mahaki National Defense Academy NDA amasung Indian Military Academy IMA dagi training loisinduna Indian Army da commission tawkhre. Indian Army da commission tawkhraba cadet Samriga Maudrama thoigi IMA da pangthokiba passing out parade ki manungda Lieutenant Zakariyyah su yauki. Mahaki apokpa apokpe amasung mayamba singsu passing out parade aduda saruk yaraduna mahaki maram Maray kaidagi ahanba Army officer oiduna mingchat purakhibani. Machil manaw mangagi manungda itontonba Lieutenant Zakariyyah asi Yairipok tulihal mayay laikai Hairong Road tagi retired Block Development Officer BDO Alhas MD Ashraf Ali amasung Mamtaj Begum anigi macha itontonbani. Indian Army gi Assam Regiment commission tawrakpa asida harawba fongdokladuna Lieutenant Zakariyyah na mahaki maipakpa asi mahakhaktagi natte adubu mahaki imong manung mahaki kairol laikai amasung Manipur pumbagini amadi mahaki journey asina tungda horakliba nahasingbusu inspire tawduna henna maipakna Armed Forces ki career da mai onsinba ngamba oirasanu haiki. Zakariyyah gi apokpa Alhas MD Ashraf Ali na mahaki machanupa Zakariyyah na nganlingay matamdagi hauna active service bu pamjarakpa bu ningsingladuna Zakariyyah bu Indian Army da commission tawrakpa asi mahaki imong manung khakta natana lamdam asigisu chawthokchaningay ni haina fongdokhi. Mahakna makatana hai Zakariyyah na Sainik School da tamlingay matamdagi hauna Armed Forces da join tawningbagi wakhal pokhibaga loinena NDA exam clear tawduna mahaki military career asi changsilakpani haina fongdokhi.